ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯔꯣꯃꯤꯇꯥ ꯅꯥꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦꯟꯊꯣꯏ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯇꯨꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯄꯥꯛꯄꯤꯗꯤ ꯍꯦꯟꯊꯣꯏꯅ ꯆꯍꯤ 9 ꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯄꯥꯛꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯣꯟꯅꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯕꯨꯛ ꯐꯕꯅꯤꯗ, ꯑꯐꯕ ꯃꯤꯗꯤ ꯃꯤꯅꯁꯨ ꯅꯨꯡꯁꯤ ꯂꯥꯏꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯔꯣꯝ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯈꯨꯔꯧ ꯊꯥꯡꯗꯨꯅꯇ ꯂꯩꯕ ꯑꯣꯏꯕꯅ ꯄꯥꯛꯄꯤꯁꯨ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯧꯅꯝꯂꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯅꯗꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯛꯄꯤꯕꯨ ꯅꯣꯛꯅꯕ, ꯀꯔꯦꯝꯅꯕ, ꯃꯍꯥꯛꯀꯤ ꯋꯥꯔꯤꯇꯅ ꯁꯪ ꯈꯟꯗꯨꯅ ꯉꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯗꯣꯝꯆꯥ ꯊꯥꯔꯤꯛ ꯑꯗꯨ ꯍꯦꯟꯊꯣꯏꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏ, ꯏꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯤ ꯅꯪꯅ ꯈꯔ ꯍꯦꯛ ꯂꯣꯏꯁꯤꯜꯂꯣ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯉꯨ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯡꯒꯣꯜ ꯋꯥꯏꯁꯦ ꯐꯖꯅ ꯇꯩꯊꯣꯛꯂꯒꯅꯦ ꯙꯨꯞ ꯊꯥꯎꯃꯩꯁꯦ ꯑꯝꯇ ꯊꯥꯟꯗꯣꯛꯎꯔꯣ꯫ ꯑꯩ ꯅꯅꯥꯎꯅꯨꯄꯤꯒ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤꯅꯦ ꯂꯥꯏ ꯈꯨꯔꯨꯝꯂꯨꯒꯦ ꯍꯥꯏꯗꯅ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤꯅꯦ ꯂꯥꯏꯗ ꯀꯠꯅꯅꯕ ꯍꯩꯔꯨꯛ ꯄꯥꯅ ꯈꯔꯁꯨ ꯂꯩꯔꯛꯂꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯅꯪ ꯈꯨꯔꯥ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ, ꯆꯥꯛ ꯉꯜꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯜꯂꯛꯂꯒ ꯊꯣꯡꯂꯕꯗꯤꯅꯦ ꯅꯪꯗꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯈꯔ ꯁꯣꯏꯗꯅꯕꯗꯣ ꯇꯧꯔꯣꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩ ꯈꯨꯔꯥꯒꯤ ꯅꯪꯅꯕ ꯊꯣꯡꯂꯒꯦ꯫ ꯏꯗꯣꯝꯆꯥꯒꯤꯗꯣ ꯅꯤꯡꯊꯤꯅ ꯆꯠꯊꯣꯛꯄꯤꯔꯨꯔꯣ꯫ ꯑꯗꯣ ꯏꯗꯣꯝꯆꯥ, ꯍꯣꯔꯦꯟ ꯈꯦꯔ ꯀꯠꯂꯣꯏꯗ꯭ꯔꯣ? ꯑꯩ ꯆꯥꯛꯍꯥꯎ ꯈꯦꯔ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯆꯤꯅꯤꯒꯗꯣ ꯈꯔ ꯊꯨꯝꯂꯞ ꯇꯧꯔꯒ, ꯃꯍꯤ ꯌꯥꯝꯁꯨ ꯂꯥꯡꯗꯕꯤ ꯌꯥꯝꯁꯨ ꯅꯪꯗꯕꯤ꯫ ꯑꯁ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯗ꯫ ꯀꯠꯀꯅꯤ ꯀꯠꯀꯅꯤ, ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯈꯔꯁꯨ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯔꯥꯡꯅꯦ ꯄꯋꯥ 3ꯁꯨ ꯂꯧꯔꯛꯄꯅꯤ꯫ ꯅꯪꯅ ꯄꯥꯝꯕ ꯈꯦꯔꯗꯣ ꯑꯩꯅ ꯉꯔꯥꯡꯅ ꯕꯥꯃꯣꯟ ꯂꯥꯏꯁꯪꯗ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯗ ꯍꯧꯕꯤꯅꯕ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯍꯥꯎꯅ ꯁꯦꯝꯂꯒ ꯄꯨꯔꯛꯀꯗꯣꯏꯅꯤ꯫ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯑꯩꯅ ꯁꯨꯝ ꯄꯤꯖꯅꯤꯡꯕ, ꯑꯗꯨꯒꯤꯁꯨ ꯈꯔ ꯆꯥꯎꯕ ꯀꯣꯔꯐꯨ ꯑꯃꯗ ꯍꯧꯍꯜꯂꯒꯦꯅ ꯍꯥꯏꯅꯔꯝꯂꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯩꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯑꯩ ꯀꯩꯀꯩ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯇꯧꯖꯔꯨꯔꯣ ꯇꯧꯖꯔꯨꯔꯣ꯫ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯔꯨꯈꯤꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯥꯍꯧꯁꯦ ꯈꯔ ꯉꯜꯂꯣ ꯍꯥꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥ ꯍꯦꯛ ꯍꯧꯗꯣꯛꯅꯕꯗ ꯅꯨꯃꯤꯠꯁꯦ ꯌꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯨꯅꯕ ꯏꯃꯨꯡꯗ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯌꯦꯅꯈꯥꯗꯒꯤ ꯁꯨꯃꯥꯡ ꯇꯨꯂꯁꯤꯕꯨꯡ ꯇꯩꯅꯕ ꯊꯝꯂꯤꯕ ꯅꯨꯔꯥ ꯐꯗꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯃꯗꯣꯝꯆꯥꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯌꯥꯝꯅ ꯂꯨꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯍꯥꯛ ꯋꯥꯏ ꯇꯜꯂꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯗꯣꯝꯆꯥꯅ ꯃꯍꯥꯛꯄꯨꯁꯨ ꯑꯄꯣꯛꯄ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯍꯥꯛꯅ ꯃꯗꯣꯝꯆꯥꯕꯨ ꯅꯤꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯣꯠ ꯀꯥꯔꯛꯄ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯑꯣꯏꯕꯅ ꯍꯦꯟꯊꯣꯏ ꯑꯎꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅꯁꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯪꯂꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯇꯝ ꯆꯥꯗꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯕ ꯄꯥꯝꯖꯗꯕ ꯑꯣꯏꯕꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯥꯏꯔꯒ ꯑꯅꯝ ꯀꯟꯕ, ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯦꯟꯊꯣꯏꯅ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯍꯦꯟꯕ ꯍꯥꯏꯕ꯭ꯔꯥ, ꯃꯁꯤꯅ ꯑꯗꯨꯝ ꯂꯩꯔꯝꯂꯤꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ,
Ising sokhom lakhom ama gyan hek taridabani mimang pumaso manayde nongma ina saurpa numitane khupakchina mamaishida thazinga soiroidabani asi hairaga henthoi ising thanna yawba sanabun ama makhwangde yeplaga mayumlomda karakpa adudani henbana amukta ngaikho amukta hanjin hanjin haiduna somna yamna lana khalambadi yai adubu aigise anam kanba ikai khangdaba ngaki wafam su nate aina kayara khanna aigi lambidi yetpirakano haina haijaba natro somna aina thungal wangma lanba khudingi leira konchangase chatpa phawba ikairi koitan hekta tanaraga leikai ahalaman haiba masu leiribani hekta mimang kumang naidana leirambase ayamna sauningi yari kai tobidana bahairishini mamangdasu kayara haijakrabani hoiba aduna roiba paukhumoibadi kudaidagi yaradage mi aishu asukoibase nangbu matam mangba makai shinajaribani aduga hekta phatlongno saugalaga tini hekta ngangbibasu chumdabar khanje tu aigi thamoise sidtari pamamise nangi saktam khaptane haiba aduga yamna laina hekta kanthokpadusu tobino adomda kanana matam manghanbiyo haikibaga leibra nathau leitabagi aduk soisida nasana mirem uhenjabani aidi karisu lakbiyo so haijakide aduga yaningdaba haibasisu namdana giri takbirakano maduna aini hena asaubo iraklabadi nangbu punchigi yekhibasu yai haujik aigi famda nupa nahagi wakhalse kaya leite adugi saruk khunna shidesune masak matau phajabi chum phiran chabi yamna leibani makhoibu oina mai onchinbana chumgani khalli henthoi nungsibabu hekta hongdok hongjin yabra haiba aina nungsirise nangni nang oina nungsi hairaga mi atopa yengoi adude hakmandro aina matam ya mangna sangjaraga ikon konbada hoi ai yari gaina sat khumdorpa namituni aina khawrang na ngairisi namituda aina wakib nang lumba lakpada makhiba matamgada karisu pamuroi ado nang matam khara yadrusu nomadi soidana yarauko ado natradi ai thamoise chakhaidana wan tharaga shibasu yayeba mina nuksidradi nuksidre pamdradi pamdre aduga nangna khalido mangdo phawbo oithokloiko chuhi chapu kaukhai haido thokdringaida nasana wakhaldo yamna pharukin aigi itawmangni oiroidabasida kanade sakese hayeng khaidine lambi lamkhangde sumaina leiromgandako yamna khurau thangi asi hairamlaga yamna sauna henthoido makhwangde yeplibi ising athanba sanabunado yepkhattuna konthonglomda praprak changki ai di thamoise kaire amta lawgeda ashuk thamoi kanba nupi sibu kari aina magi dama asayamna wajabase mana shukam khangbiri pakhidri hion thoknasu nupi haiba zache yanaba thimada kayada wakra matamna mangi yabibasu nataba chokthokibasina amuktoiba aduga laba oiriba ikhoisina soai matangsidadi tonkraba tawrisi yabina bahaidani yumda ima ipada haidaba athotpa amingba wahaigase haibada kanagi kabi shamelan yawbabudi khara khit thadariba sahityagase aine asi ai ingasi kapthorakani ko imanabo mayamki mamangdasu nupina yabidaba haidana laknabada imasha thampham hek leitrabani bai ai haisini ai henbagi matau lapna uriba mamanaba thombadi henbagi mataudu ubada henthoi ningthina tawkhidabadu ubada tawrisi nupi asina yabidri khangadi irim limna matek ama tanaraga koklehogi haidi migi konthong yawma phawba hek tanaraga mashase amal kayada lehandrinoba aigi tawse nupi sigi hakdabda mamaigase onokna thaba haibadu he oiridoko henbana as itaw aine giri taglakpadagi henthoida khara yaningba tawrpa mali ngasidi waga phajana khumaingo as wakhal sathina nungai korinoda hishimi tangbasi mangai kre nupi duna sauranga nangna ngangba wadu taningdabagi mawung ulambadudi aidi uhaudeko as adubadi hainuda aikhoina sanabu wadi itawna tabusu natana lapna lege leiraga gari hainakrino haibabu itawbu tabra haibanida tazadi adubu ngangba wana ama
ꯎꯠꯄ ꯃꯑꯣꯡ ꯃꯇꯧꯅ ꯑꯃ ꯑꯣꯏꯕꯗꯤ ꯑꯩꯗꯤ ꯉꯁꯤꯅꯕꯨ ꯑꯍꯥꯟꯕꯅꯤꯗ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣ ꯂꯩꯕꯥꯛ ꯆꯥꯎꯏ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯃꯥꯅ ꯌꯥꯗ꯭ꯔꯒ ꯃꯉꯣꯟꯗꯒꯤ ꯑꯍꯦꯟꯕꯤ ꯑꯃ ꯀꯣꯛ ꯃꯃꯥꯡꯁꯤꯗ ꯀꯣꯏꯈꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯃꯇꯝ ꯀꯌꯥꯝꯗꯤ ꯀꯣꯏꯔꯦ ꯃꯥ ꯁꯨꯝ ꯇꯥꯟꯅꯗꯅ ꯂꯩꯔꯛꯏꯁꯦ ꯅꯐꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯈꯠꯄꯣꯏ ꯆꯤꯡꯈꯠꯇꯕꯣꯏ ꯅꯅꯞ ꯅꯇꯤꯟꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯤꯉꯩꯗꯒꯤ ꯑꯣꯏꯔꯝꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯕ ꯑꯁꯤꯗ ꯅꯪꯅ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯡ ꯄꯥꯏꯗꯦꯗ ꯈꯛꯑꯦ ꯍꯥꯏꯕꯅꯤꯗ ꯉꯁꯤꯒ ꯇꯧꯔꯤꯕ ꯗ꯭ꯔꯤꯁꯗꯣ ꯏꯃꯥꯏ ꯃꯤꯠꯇꯒꯤ ꯃꯤꯠꯂꯤꯕꯨ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏꯅꯦ ꯏꯇꯥꯎ ꯅꯪꯅꯦ ꯀꯨꯊꯤ ꯑꯝꯇ ꯌꯦꯡꯊꯣꯛꯑꯣ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯔꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯔꯜ ꯍꯥꯏꯔ ꯋꯥꯠꯇꯦ ꯅꯠꯇꯦ ꯃꯥꯒꯨꯝꯕ ꯇꯞ ꯂꯥꯎꯕꯤ ꯑꯃꯅ ꯌꯥꯝꯅ ꯄꯣꯡꯊꯣꯛꯄꯤꯒꯦ ꯇꯧꯕꯁꯦ ꯑꯩ ꯑꯣꯏꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯇꯣꯛꯑꯁꯤ ꯏꯇꯥꯎ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯗꯅ ꯇꯧꯖꯔꯣꯏꯔꯝꯅꯤ ꯍꯦꯟꯊꯣꯏꯁꯦ ꯐꯠꯇꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯒꯤ ꯕꯤꯠꯀ ꯑꯝꯇ ꯍꯥꯠꯂꯛꯈꯤꯅꯨꯀꯣ ꯌꯥꯖꯔꯛꯁꯅꯤꯁꯦ ꯇꯛꯂꯗꯤ ꯅꯨꯡꯗꯁꯨ ꯑꯗꯨꯝ ꯑꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯁꯤꯗ ꯄꯥꯡꯒꯜꯁꯦ ꯊꯣꯛꯄ ꯉꯝꯗꯗꯅ ꯇꯧꯕꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯦ ꯅꯈꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯁꯥꯎꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯏ ꯑꯩꯗꯤ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯀꯩꯅꯦꯒꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ ꯅꯠꯇꯦ ꯃꯥꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯛꯇ꯭ꯔꯦ ꯈꯜꯂꯁꯤ ꯍꯌꯦꯡ ꯏꯇꯥꯎꯅ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯨ ꯏꯇꯥꯎꯗꯤ ꯀꯧꯇꯥ ꯌꯥꯜꯂꯒ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤꯅꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯂꯨꯞꯀꯅꯨꯀꯣ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯑꯂꯨꯒꯤ ꯃꯊꯦꯜꯒ ꯆꯥꯡꯗꯝꯅꯔꯝꯃꯤꯗꯣ ꯅꯁꯥꯅ ꯈꯔ ꯈꯟꯊꯣꯛꯀꯣ ꯏꯇꯥꯎ ꯍꯌꯦꯡ ꯉꯝꯍꯧꯔꯣꯏꯍꯦ ꯅꯪ ꯑꯩ ꯅꯪꯅ ꯉꯥꯎꯔꯒ ꯆꯠꯈꯤꯕꯗꯣ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯅꯠꯇꯦ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯄꯅꯤ ꯅꯍꯥꯟꯃꯨꯛ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ ꯍꯦꯛꯇ ꯍꯥꯏꯌꯨ ꯈꯨꯟꯊꯛꯂꯣꯝꯗ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯕꯣꯛ ꯑꯃꯅ ꯍꯥꯏꯕꯅꯤ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯏꯇꯥꯎ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯨꯄꯤꯅ ꯌꯥꯍꯟꯕꯒ ꯍꯩꯕ ꯃꯟꯇ꯭ꯔꯒ ꯄꯥꯏꯕ ꯖꯥꯠꯂꯣ ꯑꯩ ꯍꯦꯟꯊꯣꯏꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯇꯧꯍꯟꯕꯤꯔꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯇꯥꯎ ꯊꯣꯡꯕ ꯍꯦꯟꯕꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎ ꯃꯔꯛ ꯊꯠꯂꯛꯀꯅꯨ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯐꯝ ꯂꯥꯛꯂꯗꯤ ꯅꯇꯥꯎ ꯍꯣꯏꯅ ꯈꯔ ꯈꯤꯠ ꯃꯤꯠꯅꯥ ꯁꯤꯡꯕ ꯍꯦꯜꯂꯦ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯅꯪ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯅꯣꯡꯃ ꯂꯩ ꯑꯉꯥꯡꯕ ꯑꯃꯗ ꯁꯣꯜꯂꯒ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯍꯦꯛ ꯊꯣꯝꯕ ꯃꯇꯝꯗꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯥꯏꯅꯦ ꯏꯇꯥꯎ ꯆꯨꯝꯕ꯭ꯔꯣ ꯏꯇꯥꯎ ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ ꯍꯦꯟꯊꯣꯏꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯣꯛ ꯁꯣꯟꯖꯤꯟ ꯀꯣꯛꯀꯁꯤ ꯉꯥꯎꯔꯦꯗ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯁꯤꯁꯨꯅꯦ ꯌꯥꯝꯅ ꯋꯥꯕ ꯖꯥꯠꯅꯤꯗ ꯑꯩ ꯃꯊꯪ ꯃꯄꯣꯛꯇꯗꯤꯅꯦ ꯁꯟꯂ ꯑꯣꯛꯂ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅ ꯐꯔꯦ ꯅꯨꯄꯥꯒꯩꯁꯨ ꯑꯣꯏꯍꯩꯕ ꯖꯥꯠ ꯅꯠꯇꯦꯕ ꯆꯠꯊꯣꯛꯑꯦ ꯍꯣꯃꯣꯗꯧꯅ ꯑꯃꯨꯛ ꯁꯣꯟꯊꯔꯛꯂꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯟꯗꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯦ ꯃꯁꯤ ꯀꯥꯟꯕꯨ ꯀꯥꯟꯅꯔꯁꯨ ꯀꯥꯟꯕꯨ ꯀꯥꯟꯅꯗ꯭ꯔꯁꯨ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯌꯦꯡꯁꯤ ꯀꯅꯥꯅ ꯈꯪꯕ ꯁꯠ ꯍꯦꯛ ꯌꯥꯊꯣꯛꯑꯦꯅ ꯈꯜꯂꯨ ꯏꯇꯥꯎꯅ ꯍꯔꯥꯎꯕꯗ ꯑꯩꯒꯁꯦ ꯀꯥꯎꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯅꯇꯨꯗꯣ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯃꯒ ꯌꯥꯅꯕ ꯇꯧꯁꯤꯁꯨ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯀꯣꯛꯇꯨꯕꯨ ꯁꯟꯊꯤꯅ ꯄꯤꯛꯊꯜꯂꯕ꯭ꯔꯣ ꯌꯥꯕꯤꯔꯛꯀꯅꯤꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯤ ꯈꯪꯗꯦ ꯏꯇꯥꯎ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯔꯤ ꯈꯔ ꯇꯛꯂꯒ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯁꯨꯝ ꯌꯥꯁꯤꯜꯂꯛꯇꯕ ꯑꯁꯤꯗꯗꯤ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤ ꯐꯔꯁꯦ ꯅꯣꯡꯃ ꯆꯠꯂꯒ ꯊꯤꯔꯨꯔꯁꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯐꯖꯅ ꯍꯪꯉꯨ ꯅꯣꯡꯃ ꯍꯦꯛ ꯊꯤꯃꯤꯟꯅꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ ꯁꯤꯗꯩ ꯈꯔ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯗꯨꯅ ꯌꯨꯝꯅ ꯇꯛꯂꯛꯄꯗ ꯌꯨꯝꯗꯒ ꯂꯩꯕ ꯐꯥꯎ ꯂꯩꯅꯤꯡꯉꯛꯇꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯆꯍꯤꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯅꯤ ꯆꯤꯔꯥꯏꯅꯒ ꯇꯪꯁꯤꯜꯂꯛꯄꯒꯤ ꯁꯔꯨ ꯈꯛꯇ ꯐꯖꯐꯝ ꯑꯃ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯌꯥꯕꯤꯌꯨ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯝꯕ ꯎꯄꯥꯏꯅꯤ ꯌꯦꯡꯂꯨꯁꯦ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ ꯁꯤꯗꯩꯗꯤ ꯁꯨꯝ ꯋꯥꯔꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯕꯁꯨ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯊꯣꯡꯕꯒ ꯍꯦꯟꯕꯒꯗꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ ꯊꯣꯡꯕꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯗꯨꯅ ꯈꯨꯟꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯈꯣꯡꯗꯣꯟꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯛꯄꯗ ꯍꯦꯟꯕ ꯑꯃꯗꯤ ꯊꯣꯡꯕ ꯑꯁꯨꯝ ꯍꯪꯂꯒ ꯂꯥꯛꯄꯅ ꯏꯀꯣꯟ ꯀꯣꯟꯕꯗ ꯈꯣꯡꯗꯣꯟꯕꯨ ꯊꯦꯡꯅꯔꯝꯃꯤ ꯊꯣꯡꯕꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯈꯣꯡꯗꯣꯟ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯍꯦꯟꯕꯅ ꯁꯨꯝꯗꯧꯕꯅꯤ
ꯈꯨꯟ ꯑꯁꯤꯗ ꯑꯃꯥꯏꯕ ꯈꯣꯝꯗꯣꯟꯒꯤ ꯌꯨꯝ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯑꯍꯟ ꯑꯃꯅ ꯌꯨꯝ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯈꯣꯝꯗꯣꯟ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯏꯁꯥꯅꯤ ꯀꯔꯤ ꯊꯕꯛꯀꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯤ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯕ ꯑꯋꯥꯡꯕ ꯐꯥꯟ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯣꯏꯔꯞꯅ ꯊꯥꯏ ꯊꯣꯝꯕꯅ ꯈꯨꯔꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯈꯨꯔꯥꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯑꯗꯨꯒ ꯑꯅꯥꯕ ꯌꯦꯡꯕꯅꯆꯤꯡꯕ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯇꯥꯖꯩ ꯌꯥꯝꯅꯁꯨ ꯐꯩ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯅ ꯍꯥꯏꯅꯁꯨ ꯇꯥꯖꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯤꯖꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯅꯥꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯕ ꯏꯆꯥꯁꯤꯡꯅ ꯄꯥꯝꯕꯗꯣ ꯀꯣꯏꯊꯣꯛꯇꯕꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯣꯏꯒꯅꯨ ꯄꯥꯈꯪꯁꯨ ꯑꯣꯏꯔꯤꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯍꯦꯟꯕꯅ ꯁꯨꯝꯗꯧꯕꯅꯤ ꯈꯨꯔꯥ ꯑꯩ ꯏꯁꯥꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯖꯗ꯭ꯔꯤꯕ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯟ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯂꯥꯞꯅꯕ ꯅꯨꯄꯤ ꯑꯃꯈꯛ ꯀꯨꯏꯔꯦ ꯇꯥꯟꯅꯖꯔꯛꯄ ꯀꯨꯏꯕ ꯍꯥꯏꯕꯕꯨ ꯉꯁꯤ ꯉꯔꯥꯡ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯋꯥꯒ ꯅꯠꯇꯦ ꯊꯣꯝꯕꯅ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯅꯨꯄꯤꯗꯨꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯍꯥꯏꯖꯔꯕꯅꯤ ꯃꯀꯣꯟ ꯀꯣꯟꯗꯦꯗ ꯈꯥꯛꯂꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃꯇ ꯌꯥꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯁꯤꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯉꯥꯡꯂꯛꯈꯤꯗ꯭ꯔꯕꯅꯤ ꯀꯔꯤꯅꯣꯅꯦ ꯁꯛ ꯌꯥꯝꯅ ꯀꯥꯛꯄ ꯅꯨꯄꯤ ꯑꯃꯗ ꯇꯥꯟꯅꯕꯒꯤ ꯋꯥꯐꯝꯂꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯥꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯣ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯅꯗꯤ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯗ ꯁꯨꯝ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯊꯝꯕ ꯄꯥꯝꯗꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏ ꯃꯈꯥ ꯇꯥꯁꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯒ ꯃꯥꯒꯤ ꯂꯝꯆꯠ ꯀꯃꯥꯏ ꯇꯧꯋꯦ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯁꯨꯝ ꯍꯥꯏꯌꯨꯗꯣ ꯈꯪꯕꯗ ꯑꯩꯅ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅꯕ ꯑꯗꯨꯒ ꯅꯪꯅ ꯀꯌꯥꯝ ꯍꯣꯠꯅꯔꯕ ꯅꯨꯄꯤꯗꯨ ꯇꯥꯟꯅꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯁꯝꯂꯞꯄ ꯋꯥꯔꯤꯗꯨ ꯂꯤꯔꯛꯎ ꯏꯆꯥ ꯃꯥꯟꯕ ꯑꯗꯨ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯌꯨ ꯍꯦꯟꯕꯅ ꯑꯩꯒꯤꯅ ꯍꯦꯟꯕ ꯑꯗꯨꯒ ꯏꯇꯥꯎ ꯑꯁꯤꯒꯤꯅ ꯊꯣꯝꯕ ꯀꯧꯏ ꯈꯨꯔꯥ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤꯅ ꯍꯦꯟꯊꯣꯏ ꯃꯁꯛꯀꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯈꯨꯔꯥ ꯈꯨꯐꯖ ꯑꯃꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯟꯅꯕꯤꯅꯕ ꯂꯩꯇꯦ ꯊꯣꯝꯕꯅ ꯏꯁ ꯊꯛꯂꯞꯂꯦꯍꯦ ꯑꯋꯣꯏꯕ ꯅꯨꯄꯤꯅꯦꯅ ꯁꯛꯅ ꯍꯥꯎꯇ꯭ꯔꯤꯕ ꯈꯪꯗꯦ ꯀꯌꯥ ꯐꯖꯩ ꯍꯥꯏꯔꯁꯨ ꯁꯛ ꯀꯛꯃꯟꯗꯅ ꯑꯩꯗꯤ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯝꯕꯗꯨ ꯃꯔꯨꯝ ꯁꯣꯜꯂꯝꯃꯤ ꯍꯦꯟꯕꯅ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯏ ꯈꯨꯔꯥ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯃꯥꯏꯁꯨ ꯁꯥꯡꯇꯛ ꯇꯧꯔꯒ ꯈꯪꯗꯦ ꯈꯨꯔꯥ ꯃꯃꯥꯏ ꯃꯅꯥꯒ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯉꯣꯟꯗ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨꯃ ꯌꯥꯎꯗꯦ ꯋꯥꯡꯕꯗꯤ ꯑꯩꯒ ꯍꯥꯏꯔꯞ ꯃꯥꯟꯅꯒꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯉꯥꯎꯅꯕ ꯁꯥꯕꯥꯟ ꯍꯥꯏꯗꯨꯅꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄꯁꯦ ꯑꯩꯅ ꯅꯥꯎꯔꯤ ꯀꯥꯞꯄ ꯈꯔ ꯍꯩꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯈꯨꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯕ ꯀꯧꯕꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯝꯗꯣꯟꯅ ꯏꯁ ꯍꯔꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯕ ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯕ ꯇꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯃꯥꯒꯤ ꯈꯪꯅꯖꯕ ꯑꯇꯣꯞꯄ ꯂꯩꯕ ꯖꯥꯠꯂ ꯍꯦꯟꯕ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯑꯗꯨꯛ ꯀꯨꯏꯅ ꯇꯥꯟꯅꯕ ꯑꯗꯨꯗ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅ ꯀꯩꯅꯣ ꯊꯣꯝꯕꯅ ꯅꯠꯇꯦ ꯈꯨꯔꯥ ꯅꯨꯄꯥꯕꯨꯗꯤ ꯀꯣꯏꯖꯗꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯦ ꯈꯪꯗꯦ ꯀꯔꯤ ꯃꯔꯤꯕꯨ ꯇꯠꯄꯅ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯔꯥ ꯈꯟꯖꯤꯜꯂꯛꯂꯕꯅꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯌꯥꯔꯕꯅꯤ ꯍꯥꯏꯕ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯁꯨꯕ ꯁꯤꯠꯅꯗꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩꯔꯗꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯈꯣꯡꯕꯥꯟꯗ ꯏꯟꯊꯔꯛꯀꯦ ꯅꯪꯅ ꯑꯩꯕꯨ ꯁꯨꯝ ꯁꯥꯎꯟ ꯇꯧꯔꯤ ꯈꯣꯝꯕꯅ ꯇꯧꯅꯨ ꯃꯈꯥ ꯇꯥꯎ ꯍꯦꯟꯕ ꯑꯗꯒꯤ ꯀꯩꯗꯧꯔꯕ ꯈꯨꯔꯥ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯈꯨꯔꯨꯝꯗꯕ ꯂꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ ꯀꯅꯥꯒꯤ ꯀ꯭ꯔꯤꯁꯅ ꯃꯍꯥꯗꯦꯕ ꯗꯨꯔꯒ ꯖꯒꯟꯅꯥꯊ ꯁꯔꯁꯋꯇꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯛꯈꯤꯃꯤ ꯐꯥꯎꯕ ꯁꯤ ꯅꯠꯇꯕ ꯍꯅꯨꯃꯥꯟ ꯀꯔꯤꯅ ꯂꯣꯏꯅ ꯁꯨꯔꯕꯅꯤ ꯈꯨꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯑꯃ ꯁꯨꯛꯂꯩ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯏꯗ ꯏꯕꯣ ꯅꯤꯕ ꯌꯥꯕ ꯌꯥꯗꯕ ꯂꯥꯏꯒ ꯂꯣꯏꯅꯃꯛ ꯈꯨꯔꯨꯝꯂꯨꯔꯕꯣꯏꯔꯦꯀꯣ ꯅꯪꯗꯤ ꯐꯔꯦ ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯊꯣꯝꯕꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯈꯨꯔꯥ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯃꯤꯐꯠꯇ ꯊꯃꯣꯏ ꯀꯟꯅꯗꯨꯒꯤ ꯊꯃꯣꯏ ꯑꯗꯣ ꯏꯇꯥꯎ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯕꯦꯔꯦ ꯄꯦꯊꯍꯟꯕ ꯃꯟꯇ꯭ꯔꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅꯍꯟꯁꯤ ꯍꯥꯏꯗꯨꯅ
ꯈꯨꯔꯥꯕꯨ ꯋꯥꯅ ꯊꯤꯖꯔꯛꯄꯅꯤ ꯏꯇꯥꯎꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯍꯦꯛ ꯀꯣꯛꯂꯕ ꯈꯨꯔꯥꯒꯤ ꯑꯋꯥꯃꯟ ꯆꯥꯎꯅ ꯀꯠꯆꯒꯗꯧꯔꯤꯕꯅꯤ ꯈꯨꯔꯥꯒꯤ ꯇꯧꯕꯤꯃꯜꯁꯨꯅꯦ ꯁꯨꯛꯀꯥꯎ ꯀꯥꯎꯖꯔꯣꯏ ꯏꯇꯥꯎꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯗꯕ ꯑꯁꯤꯗꯅꯤ ꯑꯩ ꯑꯣꯏꯅ ꯃꯊꯥꯁꯦ ꯍꯥꯏꯀꯠꯇꯅ ꯁꯥꯔꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯨꯝ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯇꯧꯔꯣ ꯑꯩ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯅ ꯈꯜꯂꯕꯅꯤ ꯐꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯑꯩꯅ ꯄꯤꯕ ꯄꯣꯠ ꯑꯗꯨ ꯃꯁꯥ ꯈꯪꯍꯟꯗꯅ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯒꯦ ꯌꯥꯏꯗꯅ ꯌꯥꯏ ꯈꯨꯔꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤꯗꯃꯛ ꯌꯥꯍꯟꯕ ꯉꯝꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯏꯁꯤꯡ ꯀꯨꯝꯃꯅꯤ ꯃꯩꯗ ꯆꯣꯡꯁꯤꯜꯂꯨ ꯍꯥꯏꯔꯁꯨ ꯆꯣꯡꯁꯤꯜꯂꯗꯕꯅꯤ ꯏꯇꯥꯎꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇꯗꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯕꯤꯌꯨ ꯈꯨꯔꯥ ꯅꯆꯥꯅ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯖꯥꯏ 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 ꯌꯥꯔꯦꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯊꯣꯝꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯂꯩꯔꯤꯀꯣ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯗꯕꯅꯤ ꯍꯦꯔꯥ ꯃꯥꯅ ꯌꯥꯗꯕ ꯌꯥꯏ ꯍꯥꯏꯕꯔꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏ ꯍꯣꯡꯍꯟꯕꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯏꯕꯣ ꯍꯦꯟꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯈꯨꯔꯥ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯔꯝꯕ ꯃꯊꯥꯗꯨ ꯈꯔ ꯐꯕꯒꯨꯝ ꯋꯥꯈꯜ ꯃꯀꯥ ꯈꯔ ꯂꯥꯝꯅ ꯍꯜꯂꯛꯂꯝꯃꯤ ꯊꯣꯝꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯅꯤꯅ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯅꯀꯣꯛꯇꯨ ꯃꯊꯥ ꯁꯥꯕꯗꯅ ꯁꯝꯒꯗꯣ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤ ꯇꯥꯎ ꯃꯊꯥ ꯈꯔꯗꯤ ꯐꯔꯅꯤ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯁ ꯃꯇꯨꯅꯕꯨ ꯃꯥꯏ ꯄꯥꯛꯂꯗꯤ ꯇꯥꯎ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯑꯩ ꯆꯪꯅ ꯁ꯭ꯋꯔꯒ ꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯏ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯗꯤ ꯅꯨꯄꯤ ꯌꯥꯅꯕꯁꯨ ꯇꯛꯂꯒ ꯌꯥꯔꯀꯥꯟꯗ ꯁꯤꯔꯁꯨ ꯌꯥꯔꯤ ꯑꯇꯩ ꯂꯩꯔꯤ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯌꯥꯕꯒ ꯅꯪꯅ ꯑꯃꯨꯛ ꯀꯔꯣ ꯀꯔꯣ ꯑꯣꯠꯂꯣ ꯍꯥꯏꯁꯤ ꯉꯥꯏꯔꯦ ꯌꯥꯝ ꯄꯣꯡꯕꯗꯣ ꯑꯩꯒ ꯑꯣꯏꯔꯗꯤ ꯕꯥ ꯈꯪꯒꯗꯕꯅꯤ ꯃꯥ ꯍꯦꯟꯕꯅ ꯇꯣꯛꯂꯁꯤ ꯇꯥꯎ ꯃꯥꯒꯤꯁꯨ ꯅꯤꯡꯖꯕ ꯑꯃ ꯂꯩꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯊꯣꯝꯕꯁꯨ ꯃꯇꯥꯎ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯍꯦꯟꯕ ꯅꯤꯡꯊꯧꯀꯥꯕ ꯉꯥꯏꯕꯗ ꯅꯣꯡꯒꯧꯕꯤꯅ ꯂꯥꯏꯖ ꯉꯥꯏꯕꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ ꯍꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯍꯤꯡꯗꯒꯤ ꯍꯧꯒꯠꯂꯒ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠ ꯆꯥꯗꯨꯅ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯍꯦꯟꯕꯅ ꯏꯙꯥꯎ ꯑꯁ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯔꯒ ꯅꯪ ꯁꯤꯃꯕ ꯑꯣꯟꯊꯣꯛꯅ ꯊꯧꯑꯣꯏꯈꯤꯗ꯭ꯔꯦ ꯑꯝꯇ ꯍꯧꯒꯠꯂꯁꯦ ꯑꯁ ꯄꯨꯡ ꯑꯅꯤ ꯇꯨꯝꯕꯗ ꯅꯕꯨꯛꯇꯨꯁꯨ ꯅꯣꯏꯈꯠꯄꯗ ꯂꯣꯏꯔꯦ ꯈꯔꯁꯨ ꯍꯜꯂꯨꯅꯦ ꯇꯨꯝꯕꯗꯣ ꯑꯁ ꯏꯇꯥꯎ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯅꯪꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯀꯣ ꯃꯗꯨꯏ ꯍꯦꯟꯊꯣꯏ ꯍꯥꯏꯕꯗꯣ ꯅꯪꯅ ꯃꯁꯤꯗ ꯑꯍꯤꯡꯕꯛ ꯇꯨꯝꯂꯝꯗꯧ ꯃꯥꯟꯗꯦ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯇꯨꯝꯂꯛꯇ꯭ꯔꯕꯣ ꯈꯪꯗꯦ ꯏꯇꯥꯎ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯁꯦ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣꯕ ꯉꯟꯅ ꯌꯧꯔꯛꯑꯣ ꯍꯥꯏꯔꯤꯗꯣ ꯈꯣꯡꯅꯒ ꯆꯠꯄꯅꯤ ꯊꯦꯡꯈꯤꯅ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝ ꯐꯠ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯇꯥꯎꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯊꯣꯝꯕꯗꯨ ꯍꯦꯟꯕꯅ ꯉꯥꯏꯔꯒ ꯂꯩꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯗꯨꯅ ꯃꯐꯤ ꯁꯠ ꯆꯦꯠꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯉꯍꯧ ꯈꯣꯡꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯊꯣꯝꯕꯅ ꯉꯟꯗꯤ ꯉꯜꯂꯤꯍꯦ ꯏꯇꯥꯎ ꯃꯥꯏꯒ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯅꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯠꯇ꯭ꯔꯥ ꯍꯟꯗꯗꯤ ꯍꯜꯂꯔꯣꯏꯁꯤ ꯃꯥꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯁꯨ ꯅꯪꯒꯤꯁꯤ ꯎꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯃꯟ ꯆꯟꯗ꯭ꯔꯤꯕ ꯄꯣꯝꯁꯥꯠꯅꯕ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯑꯟꯗꯔ ꯒꯨꯂꯥꯞ ꯑꯃ ꯃꯅꯥ ꯑꯍꯨꯝꯁꯨ ꯄꯥꯟꯕ ꯃꯈꯣꯛꯇꯒꯤ ꯈꯖꯤꯛ ꯁꯥꯡꯇꯛꯅ ꯊꯦꯛꯂꯕ ꯑꯃ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯤꯔꯛꯂꯝꯃꯤ ꯈꯣꯝꯕꯅ ꯃꯁꯤꯒꯤ ꯂꯩ ꯑꯁꯤ
ꯅꯪꯅ ꯅꯨꯄꯤꯗꯨꯗ ꯃꯁꯥ ꯈꯪꯍꯟꯗꯅ ꯊꯣꯝꯒꯗꯕꯅꯤ ꯃꯁꯥꯅ ꯁꯣꯏꯕꯗꯒꯤ ꯁꯠ ꯑꯣꯟꯊꯣꯔꯛꯂꯒ ꯊꯣꯝꯂꯕꯗꯤ ꯃꯌꯥꯛ ꯑꯗꯣ ꯃꯌꯥꯏ ꯆꯝꯈꯤꯅꯤ ꯃꯍꯥꯛꯅ ꯎꯍꯟꯕ ꯌꯥꯗꯦꯀꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯕ ꯂꯥꯛꯈꯣꯀꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯊꯥꯖꯩ ꯂꯩ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯍꯦꯟꯕ ꯂꯩ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯈꯨꯔꯥ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯤ ꯈꯨꯔꯥꯒꯤ ꯇꯧꯕꯤꯃꯜ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯤꯜ ꯁꯤꯀꯤ ꯆꯄꯤ ꯑꯍꯨꯝ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯂꯒ ꯀꯠꯂꯝꯃꯤ ꯈꯣꯝꯕꯅ ꯏꯍꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯨ ꯅꯪꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯗꯣ ꯂꯩ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯆꯥꯗ ꯅꯧꯗ ꯁꯟꯗꯣꯛꯄꯁꯨ ꯑꯣꯏꯖꯔꯣꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯩ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕ ꯑꯗꯨꯗ ꯂꯩ ꯑꯗꯨ ꯍꯦꯟꯊꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯣꯟꯅ ꯊꯣꯝꯂꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯟꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯤ ꯈꯨꯟ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯍꯦꯟꯕ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯊꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯂꯨꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯍꯦꯟꯊꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯏꯅ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯍꯦꯟꯕꯅ ꯏꯇꯥꯎ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯉꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯑꯩꯅꯕꯨ ꯇꯧꯒꯦ ꯈꯜꯂꯗꯤꯅꯦ ꯊꯣꯛꯄ ꯑꯃ ꯍꯦꯛ ꯇꯧꯏꯗꯨꯅꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯉꯣꯏꯗꯧꯅꯤ ꯀꯔꯝꯕ ꯗꯥꯎꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯗꯥꯎꯁꯦ ꯊꯣꯝꯕꯅ ꯍꯦꯟꯕꯒꯤ ꯂꯦꯡꯄꯥꯟꯗ ꯄꯣꯞꯄ ꯐꯨꯗꯨꯅ ꯍꯥꯏ ꯑꯥꯗ ꯂꯥꯛꯂꯤꯁꯤ ꯍꯦꯟꯊꯣꯏ ꯅꯠꯇ꯭ꯔꯣ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔ ꯂꯥꯛꯂꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯂꯤꯁꯤ ꯃꯥꯅꯤ ꯏꯇꯥꯎ ꯂꯥꯏ ꯂꯩꯀꯣ ꯂꯥꯏ ꯂꯩ ꯍꯥꯏꯔꯤꯁꯤꯅꯤ ꯁꯦ ꯂꯩꯁꯤ ꯆꯦꯠꯅ ꯄꯥꯏꯌꯨꯀꯣ ꯁꯣꯏꯍꯟꯒꯅꯨꯀꯣ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯗ ꯀꯥꯎꯕ ꯌꯥꯗꯦ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯑꯁ ꯑꯩꯅ ꯋꯥꯖꯕꯁꯤ ꯎꯕꯗ ꯊꯣꯛꯇꯤ ꯊꯣꯛꯂꯛꯏꯍꯦ ꯑꯁ ꯑꯝꯇ ꯍꯔꯥꯎꯈꯤꯅꯨ ꯊꯕꯛ ꯐꯥꯎ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯁꯥꯗꯤ ꯂꯣꯏꯔꯦ ꯁꯥꯒꯠꯂꯤꯕ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯁꯦ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯃꯥꯅ ꯏꯁꯤꯡ ꯄꯨꯔꯒ ꯃꯅꯤꯡ ꯑꯣꯜꯂꯒ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯊꯣꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯌꯥꯏ ꯆꯝꯈꯤꯅꯤꯀꯣ ꯏꯇꯥꯎ ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯦꯟꯕ ꯂꯩ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯒ ꯈꯣꯡꯀꯥꯞ ꯇꯞꯅ ꯊꯥꯡꯗꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩ ꯑꯗꯨ ꯇꯞꯅ ꯄꯨꯊꯣꯔꯛꯂꯒ ꯄꯣꯞ ꯂꯥꯎꯅ ꯍꯦꯟꯊꯣꯏꯒꯤ ꯃꯅꯪꯒꯟꯗ ꯊꯣꯝꯈꯤ ꯍꯦꯟꯊꯣꯏꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯑꯁꯤꯕꯣ ꯍꯦꯟꯕꯅ ꯑꯩꯅ ꯒꯨꯂꯥꯞ ꯅꯪꯉꯣꯟꯗ ꯐꯖꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯦꯟꯊꯣꯏ ꯈꯨꯗꯤ ꯊꯤꯕꯗ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯡꯒꯟꯗ ꯊꯣꯝꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯕ ꯅꯨꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯁꯥꯎꯅ ꯀꯥꯎꯕ ꯁꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯟꯊꯣꯏꯗ ꯃꯃꯤꯠ ꯑꯗꯨ ꯐꯂꯞ ꯌꯦꯡꯂꯝꯃꯤ ꯍꯦꯟꯕꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯕ ꯑꯁꯤ ꯍꯦꯟꯊꯣꯏꯗꯨ ꯑꯍꯣꯡꯕ ꯀꯔꯤ ꯎꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯂꯤꯕꯅꯤ ꯍꯦꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯅꯨ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯗꯨꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯦ ꯐꯔꯦꯗ ꯍꯥꯏꯗꯅ ꯈꯜꯂꯝꯂꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯠ ꯊꯧꯖꯤꯜꯂꯛꯂꯒ ꯂꯩ ꯑꯃꯅ ꯑꯁ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯅꯪ ꯍꯦꯛ ꯎꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯩ ꯑꯁꯤꯃꯇꯪ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯛꯁꯦ ꯅꯪꯒꯤ ꯃꯥꯡꯗ ꯎꯠꯂꯔꯣꯏ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯂꯩ ꯑꯁꯤꯁꯨ ꯅꯪꯒꯤ ꯈꯨꯠꯇ ꯄꯤꯗ꯭ꯔꯤꯉꯩ ꯂꯩꯕꯥꯛꯇ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯍꯌꯦꯡ ꯅꯪꯅ ꯂꯩ ꯑꯁꯤꯕꯨ ꯎꯔꯒ ꯑꯩꯕు ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯍꯦꯛꯂꯒ ꯅꯤꯡꯊꯤꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯕ ꯅꯐꯝꯗ ꯈꯨꯗꯣꯜ ꯄꯤꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯁ꯭ꯋꯥꯏꯗꯅꯦ ꯆꯟꯅꯗꯕ ꯁꯩꯇꯦꯒꯗ ꯄꯨꯁꯤꯜꯂꯛꯀꯅꯣ ꯑꯝꯇ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩ ꯄꯤꯕꯒꯥꯏ ꯀꯔꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯀꯣꯛꯅꯣ ꯂꯩꯍꯧꯔꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯂꯩꯒꯁꯦ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯍꯨꯟꯗꯣꯛꯂꯝꯃꯨ ꯃꯤꯒꯤ ꯃꯈꯣꯡꯗ ꯄꯥꯜꯂꯤꯕ ꯇꯤꯡꯈꯪ ꯑꯁꯤꯅ ꯑꯃꯨꯛ ꯌꯨꯗꯅ ꯕꯦꯔꯥ ꯀꯥꯟꯅꯕ ꯇꯥꯔꯦ ꯍꯦꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯂꯩ ꯑꯗꯨ ꯊꯣꯝꯈ꯭ꯔꯦ ꯈꯟꯕꯗ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯃꯣꯃꯣ ꯅꯣꯛꯆꯈꯤꯕꯅꯤ
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯍꯦꯟꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯉꯥꯏꯔꯝꯕ, ꯋꯥꯔꯤ ꯁꯥꯔꯛꯄ, ꯃꯥꯅ ꯆꯠꯄ ꯃꯐꯝꯁꯤꯡꯗ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩ ꯊꯣꯡꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯆꯩꯔꯝꯂꯕꯁꯨ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯍꯧꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯔꯒ ꯍꯦꯟꯊꯣꯏ ꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯃ ꯂꯩꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯑꯩꯁꯦ ꯃꯈꯣꯏꯅꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤꯀꯣ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯁꯦꯡꯗꯣꯛꯄꯅꯗꯤ ꯐꯒꯅꯤ ꯈꯜꯂꯦ꯫ ꯍꯦꯟꯊꯣꯏꯗꯣ ꯇꯁꯦꯡꯅꯃꯛ ꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯥꯏꯗꯣꯛꯈꯤꯒꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛ ꯀꯩꯊꯦꯜ ꯆꯠꯂꯨꯅꯕ ꯊꯣꯛꯂꯛꯄꯗ ꯊꯣꯝꯕꯗꯨ ꯂꯝꯕꯤꯗ ꯇꯟꯖꯥ ꯆꯥꯗꯨꯅ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯇꯥꯊꯣꯝꯕ, ꯅꯆꯜ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕꯕꯨ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ ꯁꯤꯗꯤ? ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ ꯍꯦꯟꯊꯣꯏ? ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯑꯩꯁꯦ ꯀꯩꯊꯦꯜꯗ ꯂꯪ ꯈꯔ ꯁꯨꯝ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯣ ꯇꯥꯊꯣꯝꯕ, ꯇꯥ ꯍꯦꯟꯕꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯎꯗꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯕ, ꯍꯌꯦꯡꯁꯤꯕꯨ ꯑꯆꯤꯟꯕ ꯂꯩꯇ꯭ꯔꯗꯤ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕꯕꯨ꯫ ꯊꯣꯝꯕꯅ ꯐꯖꯅꯗꯤ ꯄꯥꯜꯂꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯌꯥꯅꯕꯗꯣ ꯁꯤꯜꯂꯛꯀꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯅ ꯑꯗꯨꯝ ꯁꯤꯜꯂꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯨꯈꯤꯒꯦ, ꯑꯃꯨꯛ ꯅꯪꯁꯨ ꯆꯠꯂꯨꯔꯣꯀꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯝꯕ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯃꯍꯥꯛꯁꯨ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯞꯅ ꯂꯩꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯍꯦꯟꯕꯒ ꯍꯦꯟꯊꯣꯏꯒꯗꯨ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯁꯣꯝꯅꯗꯤ ꯑꯩꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯖꯗꯕ ꯑꯃ ꯂꯩꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯌꯦꯡꯗꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ, ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯣ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯑꯩꯕꯨꯗꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯍꯦꯟꯊꯣꯏ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯒ ꯇꯥꯟꯅꯖꯔꯛꯂꯤꯕ ꯑꯁꯦ꯫ ꯑꯩꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯀꯞꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯟꯕꯤꯈꯤꯕ꯭ꯔꯥ? ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯐꯠꯇꯕ, ꯃꯤꯠ ꯌꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯈꯪꯅꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯣꯡꯕ ꯅꯥꯏꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯃꯗꯤ ꯅꯪ ꯈꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯐꯝ ꯀꯌꯥꯅꯣ ꯑꯩꯅ ꯆꯠꯇꯨꯅ ꯅꯤꯖꯈꯤꯕ, ꯑꯗꯨꯕꯨ ꯈꯪꯕꯤꯔꯔꯣꯏ ꯈꯟꯅ ꯈꯪꯕꯤꯗ꯭ꯔꯕ ꯅꯪꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯄꯨꯝꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯣꯛꯍꯟꯕꯗꯤ ꯉꯝꯈꯤꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯕꯤꯌꯨ, ꯅꯪꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯗꯤ ꯑꯩ ꯉꯝꯒꯅꯤ꯫ ꯍꯦꯟꯊꯣꯏ ꯍꯦꯟꯕꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯈꯜꯂꯒ ꯊꯣꯛꯂꯛꯈꯤꯕ ꯋꯥꯐꯝꯅ ꯑꯃ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯍꯦꯟꯕꯒꯤ ꯂꯨꯝ ꯂꯥꯎꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯊꯔꯛꯂꯕ ꯃꯇꯨꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯅꯝꯕ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯈꯪꯂꯛꯄꯗ ꯍꯦꯟꯊꯣꯏꯗꯣ ꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯈꯟꯈꯤ꯫ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ? ꯑꯗꯨꯛ ꯂꯨꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯤꯕꯅꯤ, ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ, ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯑꯣꯏꯅ ꯎꯕꯤꯈꯤ꯫ ꯏꯆꯦ ꯏꯅꯦꯝ ꯀꯌꯥ ꯑꯃꯅꯁꯨ ꯊꯤꯅ ꯏꯃꯥꯕꯨ ꯆꯩꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯌꯥꯗꯅ ꯀꯥꯏꯈꯤ꯫ ꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥꯗꯨ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯅꯕ ꯀꯌꯥꯗꯨ ꯇꯥꯔꯒ ꯑꯩꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯔꯥꯟꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯑꯆꯨꯝꯕ ꯃꯁꯛ ꯈꯪꯅ ꯑꯗꯨꯃꯛ ꯆꯤꯟ ꯄꯦꯟꯅꯕ ꯉꯥꯡꯂꯤꯕ ꯑꯇꯥꯕꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯈꯟꯗꯕ ꯃꯈꯩ ꯉꯥꯡꯁꯛꯄ ꯇꯥꯔꯒ ꯑꯩꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯟꯅꯔꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯗꯤ
ꯑꯩꯅ ꯊꯤꯅ ꯆꯩꯕꯗ ꯂꯥꯛꯈꯤꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯅꯪꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯕ ꯀꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯕꯨꯁꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯇꯩ ꯀꯔꯤꯃꯠꯇ ꯂꯩꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯥꯏꯈꯤꯕ, ꯐꯪꯈꯤꯕ ꯏꯀꯥꯏꯕ, ꯇꯥꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯗꯅ ꯀꯞꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯅꯨꯡꯒꯨꯝꯅ ꯀꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯂꯝꯆꯠꯇꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯏ꯫ ꯃꯍꯥꯛ ꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯕꯒꯤ ꯅꯨꯄꯥ ꯈꯛꯇ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯌꯨꯝ ꯄꯥꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯍꯥꯏꯌꯨ, ꯉꯁꯤꯗꯤ ꯅꯪꯅ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯝꯃꯨ꯫ ꯅꯪꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯁꯪꯁꯥꯔꯒꯤ ꯃꯤꯅꯣꯛ ꯃꯔꯛꯇ ꯆꯥꯎꯔꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯛꯏ꯫ ꯍꯦꯟꯊꯣꯏ, ꯃꯈꯥ ꯇꯥꯎ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯗꯕ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯤ ꯏꯃꯥꯗꯣ꯫ ꯃꯆꯥ ꯑꯩꯕꯨ ꯌꯣꯛꯄꯗ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯍꯨꯃꯥꯡ ꯐꯥꯎꯕ ꯇꯩꯊꯣꯛꯀꯅꯤ ꯀꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯂꯝꯆꯠꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯥꯕꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯤꯡꯈꯥꯡ ꯈꯨꯗꯤꯡꯗ ꯑꯌꯦꯠꯄꯗ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯣꯜꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯈꯤꯕꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯅꯨꯄꯥꯅ ꯈꯨꯂꯤꯡꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯂꯥꯟꯕ ꯌꯥꯗꯕ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯟꯖꯗꯕꯤ ꯅꯨꯄꯤ ꯀꯌꯥꯅ ꯕꯗꯅꯥꯝꯒꯤ ꯆꯩꯅꯥ ꯃꯔꯛꯇ ꯑꯆꯨꯝꯕꯕꯨ ꯎꯕꯤꯗꯕꯒꯤ ꯀꯞꯂꯤꯕ, ꯇꯦꯡꯊꯥꯔꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅꯕꯨ ꯎꯕꯤꯈ꯭ꯔꯕꯒꯦ? ꯃꯗꯨꯃꯛ ꯑꯩꯒꯤ ꯏꯃꯥꯗꯁꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯅꯨꯄꯤꯕꯨ ꯁꯅꯄꯣꯠꯀꯨꯝꯅ ꯈꯟꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯥꯒꯤ ꯂꯧꯅꯝꯂꯥꯡꯗ ꯊꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯨꯔꯕ ꯂꯝꯆꯠ ꯑꯗꯨꯕꯨꯗꯤ ꯀꯅꯥꯅꯁꯨ ꯆꯨꯝꯅ ꯎꯕꯤꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯡꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯏꯃꯥꯕꯨ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯇꯝꯕꯗ ꯂꯣꯏꯕꯒꯤ ꯅꯥꯏꯔꯣꯏ꯫ ꯆꯩꯅꯥꯁꯤꯗꯤ ꯊꯣꯛꯇꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯂꯣꯏ꯫ ꯑꯩꯕꯨꯁꯨ ꯏꯃꯥꯒꯤ ꯗꯣꯔꯤꯗꯒꯤ ꯂꯥꯟꯅ ꯎꯒꯅꯤ꯫ ꯃꯁꯤ ꯈꯟꯕꯗ ꯑꯩꯅ ꯅꯨꯄꯥ ꯀꯧꯕ ꯑꯃꯠꯇ ꯍꯟꯅ ꯐꯥꯎꯕ ꯅꯛꯁꯤꯟꯅꯔꯔꯣꯏ ꯈꯟꯈꯤꯕꯅꯤ꯫ ꯍꯦꯟꯊꯣꯏ, ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯀꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ꯫ ꯃꯇꯝ ꯀꯌꯥ ꯋꯥꯖꯔꯛꯂꯕꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯆꯠꯃꯤꯟꯅꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯅꯣꯡꯃꯇ ꯄꯜꯂꯛꯂꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅꯁꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯈꯪꯅꯔꯕ ꯃꯇꯨꯡ ꯊꯥ 3 ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯍꯦꯟꯕꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯃꯥꯡꯒꯣꯜ ꯀꯥꯍꯟꯈꯤ꯫ ꯍꯦꯟꯕꯅ ꯌꯥꯝꯅ ꯄꯥꯝꯖꯕ, ꯍꯦꯟꯊꯣꯏꯗꯒꯤ ꯍꯣꯡꯉꯨ ꯌꯥꯗꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯅꯤꯡ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯍꯦꯟꯕꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯍꯦꯟꯊꯣꯏꯕ ꯌꯥꯔꯝꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯊꯪꯗ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯈꯜꯗꯁꯨ ꯍꯦꯟꯊꯣꯏꯅ ꯆꯤꯡꯅꯈꯤꯕ ꯑꯗꯨꯃꯛꯅꯤ ꯊꯣꯛꯂꯤꯕ꯫ ꯃꯃꯥ ꯃꯄꯥꯕꯨ ꯄꯥꯡꯁꯨꯗꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯒꯤ ꯂꯝꯆꯠ ꯂꯧꯔꯛꯀꯗ꯭ꯔꯥ ꯑꯄꯣꯛꯄꯤ ꯑꯗꯨꯒꯨꯝꯅ ꯍꯌꯦꯡ ꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯥꯏꯈꯨꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯍꯦꯟꯊꯣꯏꯕꯨ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯦꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯐꯠꯇꯕ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯗꯅꯕ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟꯖꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯀꯌా ꯈꯪꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯌꯦꯛ ꯁꯦꯡꯅꯕꯨ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯃꯛ ꯍꯦꯟꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯀꯌꯥꯒꯤ ꯃꯐꯝꯗ ꯍꯧꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯥꯟꯈꯤꯕ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯉꯥꯡꯕꯤꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫